Irang Asida Thawai na pontha pikhraba Athouba Athoubi Singi Maphamda Heikat Leikat tambagi thouram ama Arambai Tenggol Bishnupur district Apunba na shinduna Kha Potsangbam ge shanabung pangthokkhre thouram aduda Bishnupur district laiba Arambai Tenggol unit 15 gi luchingba Tenggoloi Mairapai bilup amade CSO Singi luchingba singa loinana tungan ba mapham singdagi lakpa miyamna saruk yaduna Heikat Leikat tamkhre thouram aduda Athouba Singi imung manungge miyoi singda Arambai Tenggol na khudol tamdunai kai khumnabasu utke Heikat Leikat tambagi thouram aduga mari leinana Bishnupur district Arambai Tenggol ge quick response team ge second commander Romes na hai ima leba kitamak thawai na pontha pikhraba Athouba Singi tung induna Arambai Tenggol na ima leba ngaknaba lining laichat chawkhatnaba amate khunai asing ngak senaba angamba thakta hotnari haina phongdokhi Hujik tung da hawra kadaba milot singna khogi chaisu adena lehori ba mayam sina sata sati mogi wakhalonda ngasi akoi maitai na sukmati akoi ima leba kadama kathoi haibase moi bu kawkhade matam khudimakta akoi ge lehori ba akoi hagolari ba youth sing adena khogi maro pang adena chaisu punamak nasu ngasi hagolari ba chinau sinasu ngasi akoi na tawri ba Heikat Leikat tamba se lekhe sing se kana ge damo legi damo kari ge damo legi damo haibase nisumam thoi akoi gi kangbani ge landa mangjin thaduna ima leba kadama thawai thatkiba thakiba chinau sing se masigi damak moibu akoi kai khomda uchari mogi matung induna ngasi Arambai Tenggol na akoi lejari ba akoi sinau sing lepa leitana akoi imalai ba ke jamutadi akoi matung tana su Manipur da singarak pa imalai pa sinar khudi Arambai thengana ge dam akoi sem sadu lai adubu akoi ina laining matam da akoi ina laining chacha jagani sports adaina leiriba saka thorangi ana yeki akoi any field khudi makta akoi Arambai na imalai ba ke jamutadi chauna akoi mating pang bugi dam ta sem sadu lai habisi mun akoi haijani